ꯑꯍꯥꯟꯕꯗ ꯑꯇꯦꯟꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯃꯌꯥꯝꯅ ꯊꯝꯖꯒꯤ ꯃꯄꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯐꯥꯎꯕ ꯌꯥꯎꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯈꯤꯗꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯀꯛꯆꯤꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯃꯌꯥꯡꯂꯝꯕꯝ ꯔꯥꯃꯦꯁ꯭ꯋꯔꯒꯤ ꯌꯨꯝ ꯌꯩꯈꯥꯏ ꯊꯨꯒꯥꯏꯕ ꯌꯥꯎꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯍꯧꯖꯤꯛ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯝꯕꯝ ꯒꯣꯄꯜ ꯆꯍꯤ 35ꯒꯤ ꯑꯄꯣꯛꯄ ꯂꯩꯈꯤꯗꯕꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯌꯥꯎꯖꯒꯦ ꯍꯥꯏꯕꯗ ꯑꯌꯥꯕ ꯄꯤꯈꯤꯗꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏꯇꯦ ꯑꯃꯁꯨꯡ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯒꯣꯄꯦꯟꯒꯤ ꯂꯣꯏꯅꯕꯤ ꯄꯤ ꯂꯤꯛꯂꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯑꯦꯝ.ꯄꯤ. ꯕꯤꯃꯣꯜꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯣꯄꯤꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯇꯧꯈ꯭ꯔꯦ꯫ ꯏꯪ 2019-20 ꯃꯅꯤꯄꯨꯔ ꯎꯃꯪ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 95.69 ꯀꯣꯛꯊꯣꯛꯇꯨꯅ ꯄꯣꯄꯤ ꯊꯥꯈꯤ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯄꯥꯅꯝ ꯄꯥꯎꯆꯦꯗꯒꯤ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯑꯦꯝ.ꯄꯤ. ꯗꯣꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯂꯣꯛ ꯁꯚꯥꯗ ꯍꯪꯕ ꯋꯥꯍꯪ ꯑꯃꯒꯤ ꯑꯏꯕ ꯄꯥꯎꯈꯨꯝꯗ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ, ꯐꯣꯔꯦꯁꯠ ꯑꯦꯟড ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯚꯣꯄꯦꯟꯗ꯭ꯔ ꯌꯥꯗꯕꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯔꯤꯃꯣꯠ ꯐꯦꯟꯁꯤꯡ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯁꯦꯟꯇꯔ ꯃꯥꯔꯁꯦꯛꯀꯤ ꯔꯤꯄꯣꯔꯠ ꯄꯜꯂꯗꯨꯅ ꯀꯨꯝꯖꯥ ꯏꯪ 2019-20 ꯃꯅꯤꯄꯨꯔꯒꯤ ꯎꯃꯪꯒꯤ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 95.69ꯒꯤ ꯄꯥꯛ ꯆꯥꯎꯕ ꯃꯐꯝ ꯀꯣꯛꯊꯣꯛꯇꯨꯅ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯂꯣꯛ ꯁꯚꯥꯒꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯃꯇꯝꯗ ꯁ꯭ꯇꯥꯔ ꯀ꯭ꯋꯦꯁꯟ ꯑꯣꯏꯅ ꯑꯦꯝ.ꯄꯤ. ꯗꯣꯛꯇꯔ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ, ꯐꯣꯔꯦꯁꯠ ꯑꯦꯟড ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯗꯨꯅ ꯃꯅꯤꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯋꯥꯏꯁ ꯑꯣꯏꯅ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ, ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯐꯣꯔꯦꯁꯠ ꯑꯃꯗꯤ ꯑꯟꯀ꯭ꯂꯥꯁꯤꯐꯥꯏꯗ ꯐꯣꯔꯦꯁꯠꯀꯤ ꯆꯞ ꯆꯥꯕ ꯄꯥꯛ ꯆꯥꯎꯕ ꯄꯤꯕꯤꯌꯨ꯫ ꯗꯤꯁꯇ꯭ꯔꯤꯛ ꯋꯥꯏꯁ ꯑꯣꯏꯅ ꯀꯌꯥ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯕ ꯂꯝꯗ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯕꯒꯦ? ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯗꯨꯅ ꯎꯃꯪꯒꯤ ꯁꯔꯨꯛ ꯀꯌꯥ ꯌꯥꯝꯅ ꯀꯣꯛꯊꯣꯛꯈꯤ ꯑꯃꯗꯤ ꯄꯣꯄꯤ ꯊꯥꯕ ꯊꯤꯡꯅꯕ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯤ ꯊꯧꯔꯥꯡ ꯂꯧꯈꯠꯄꯒꯦ ꯍꯥꯏꯅꯈꯤ꯫ ꯁ꯭ꯇꯥꯔ ꯀ꯭ꯋꯦꯁꯟ ꯑꯁꯤ ꯚꯥꯔꯕꯦꯜ ꯑꯣꯏꯅ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯃꯇꯝꯗ ꯈꯟꯅꯅꯕ ꯂꯤꯁꯇ ꯌꯥꯎꯔꯒꯁꯨ ꯑꯦꯝ.ꯄꯤ. ꯕꯤꯃꯣꯜꯒꯤ ꯇꯔꯟ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯁ꯭ꯄꯤꯀꯔꯅ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯃꯇꯝ ꯂꯣꯏꯁꯤꯟꯈꯤꯕꯗꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯏꯕ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯑꯏꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯀꯨꯝꯖꯥ ꯏꯪ 2019-20 ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯈꯤꯕ ꯑꯦꯔꯤꯌꯥꯁꯤꯡꯗ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠꯇ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 3.47, ꯄ꯭ꯔꯣꯄꯣꯁ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ ꯑꯦꯔꯤꯌꯥꯗ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 2.51, ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯐꯣꯔꯦꯁꯠ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 19.24, ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯑꯦꯔꯤꯌꯥ ꯋꯥꯏꯜꯗꯂꯥꯏꯐ 0.06 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯑꯃꯗꯤ ꯑꯟꯀ꯭ꯂꯥꯁ ꯐꯣꯔꯦꯁꯠ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 20.40 ꯄꯨꯟꯅ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 45.68 ꯁꯔꯨꯛꯇ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯊꯥꯈꯤ꯫ ꯃꯥꯔꯁꯦꯛꯀꯤ ꯔꯤꯄꯣꯔꯠ ꯄꯜꯂꯗꯨꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯅ ꯄꯤꯔꯛꯈꯤꯕ ꯑꯏꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗ ꯗꯤꯁꯇ꯭ꯔꯤꯛ ꯋꯥꯏꯁ ꯑꯣꯏꯅ ꯀꯌꯥ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯕ ꯂꯝꯗ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯐꯤꯒꯔ ꯄꯤꯔꯗꯨꯅ ꯆꯥꯟꯗꯦꯜꯗ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 0.91, ꯆꯨꯔꯆꯥꯟꯄꯨꯔ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 6.02, ꯀꯥꯝꯖꯣꯡ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 4.21, ꯀꯥꯡꯄꯣꯛꯄꯤ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 17.49, ꯅꯣꯅꯦ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 0.47, ꯁꯦꯅꯥꯄꯇꯤ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 9.44, ꯇꯃꯦꯡꯂꯣꯡ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 0.17, ꯇꯦꯡꯅꯧꯄꯥꯜ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 0.50, ꯎꯈ꯭ꯔꯨꯜ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 6.47 ꯄꯨꯟꯅ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 45.68ꯀꯤ ꯄꯥꯛ ꯆꯥꯎꯕ ꯃꯐꯝꯗ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯏ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯄꯣꯄꯤ ꯊꯥꯕ ꯊꯤꯡꯅꯕ ꯀꯔꯤ ꯊꯕꯛ ꯂꯧꯈꯠꯂꯕꯒꯦ ꯍꯥꯏꯅ ꯍꯪꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯑꯏꯕ ꯄꯥꯎꯈꯨꯝꯗ ꯏꯟꯗꯤꯌꯟ ꯐꯣꯔꯦꯁꯠ ꯑꯦꯛꯠ 1927, ꯗꯤ ꯋꯥꯏꯜꯗꯂꯥꯏꯐ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛꯠ 1972 ꯑꯃꯁꯨꯡ ꯂꯣꯀꯦꯜ ꯐꯣꯔꯦꯁꯠ ꯑꯦꯛꯠ ꯔꯨꯜꯁꯤꯡꯒꯤ ꯃꯈꯥꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯎꯃꯪ ꯀꯟꯅꯅꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯕ ꯊꯤꯡꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯧꯈꯠꯄ ꯊꯧꯔꯥꯡꯗ ꯀꯨꯝꯖꯥ ꯏꯪ 2018ꯗꯒꯤ ꯀꯨꯝꯖꯥ ꯏꯪ 2019 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯨꯂꯤꯁ, ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯅꯥꯞꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨꯅ ꯆꯠꯊꯕ ꯗ꯭ꯔꯥꯏꯚꯇ ꯄꯨꯟꯅ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 77.88 ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯟꯅ ꯀꯦꯁ 2,382 ꯂꯧꯈꯠꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏ 2,992 ꯐꯒꯠꯈꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯅꯨꯃꯤꯠ 2ꯒꯤ ꯃꯅꯨꯡꯗ ꯕꯣꯁꯦꯝꯒꯤ ꯋꯥꯊꯣꯛ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯊꯕꯛ ꯂꯧꯈꯠꯂꯒꯅꯤ꯫ ꯒꯥꯔꯖꯤꯌꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯨꯃꯤꯠ 2ꯒꯤ ꯃꯅꯨꯡꯗ ꯕꯣꯁꯦꯝꯒꯤ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯋꯦꯜꯐꯤꯌꯔꯒꯤꯗꯃꯛ ꯂꯩꯔꯤꯕ ꯒꯥꯔꯖꯤꯌꯟꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯃꯃꯥ ꯃꯄꯥꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯂꯧꯈꯠꯄ ꯌꯥꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯒꯥꯔꯖꯤꯌꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯨꯃꯇꯤ ꯁꯧꯒ꯭ꯔꯥꯛꯄꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯕꯣꯁꯦꯝꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯂꯩꯉꯥꯛꯅ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯊꯕꯛ ꯇꯧꯕ ꯉꯝꯒꯗꯕꯅꯤ ꯃꯔꯝꯗꯤ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 23ꯗ ꯕꯣꯔꯗꯀꯤ ꯆꯤꯌꯔꯃꯦꯟ ꯍꯥꯞꯅꯕ ꯂꯩꯉꯥꯛꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯊꯣꯛꯈꯤ꯫
Eligible candidates-singna November thagi sasataret fawa submit tawgadabani haiba warol yauri madugi matungina eligible oire khanjaba miyoisingna mari leinaba se chang submit tawnakhi laingakna board ki anova chairman kaubagi maramdi hanagi chairman akham joy kumar haukiba November thagi sasat taraga mathuida matam loigani matam sana laingana yamna sanaina thaba ama tawduna lakhi masigi sabsaba maramdi hanagi board ki chairman akham joy kumarna repatriate pidana amadi mathausu takhondana thamki marasida desamnasu akamjoi kumar amuhana board ki chairman hapa yaro heba akan bofam kya thambathinaki atopa mahiroi lup kayanasu akamjoi kumar hapa yaro hebigi allegation kya tawbathinaki loribadi class 10 ki exam maya ushalakpadagi board ki chairman haptabigi problem kayama mayuknaringai tanja sida December 3 ta Joint Secretary Education S alangwam Soniana hanagi chairman akamjoi kumar bo repatriate pidana niyam gi wangmada deputation the chairman oina amuk haptholaki masina maram meraga board ki staff singna thoklib order asi board ki act and rule violate tawre chairman gi order si review tawdriba fawba matam kaktana pen down strike tawgani haina lakthoktura ngasi fawba sathaduna lairi amaromdana lengan halairiba problems karino khanabagi muhutta board security thamjinbadagi hendoktuna CRPF thamjinduna ngakhanduna lairi tawriba thawdo asi board ki itihas ta ahanma chapter amani masina solution purakpa yagadoribara legana security makal naina thambagi muhutta amicable solution purokna bigi lambi ama thubada sinduna waroisin purapham thui class 10 exam maya sida lengana irang thokna basin badi apabu khudam nati kariguma lengana tumina laisilga irang sak thokna basilagadi masing yamlaba mairoi singi apapatigi taxa khudimak lengana pugadabni lengana niyam la na thabak tawi habigi mek laraba khudamdi representative pidriba ama loiraba chairman ama nauna amukaram deputation board ki chairman hablibano habisi asobu honga moirakli adogi sumatakta thoklib order sida palliba join tawba matamda masagi parents department gi no objection certificate and release order purakadabani haina deputation order thokpa habisi masigi niyam kaya lairi niyam singa silengana violate tawri repatriate pidriba miyoe mana karamna parents department gi no objection amadi release order lawgadoribana amadi karamna Bosem gi chairman oina join tawgadoribano haiba wafam sing thamlakli makasa tharak poina khanglei paki mairagi editorial myamna thamjagi registration number yaudaba gari sing masing hengalakpa ngasi lamdam asigi miyamna sijinariba engine pan saka ani amadi mari gi gari kayada registration number yaudaba kaya ama sijinari oidiba phibam asida Manipur lenga ki mari leinaba transport department ki maikedi gi ngasi phawba miyeng sangnana leidiba sikari gi no haiba wang ama lakli tasengmadi hauju Manipur gi oidiba law and order gi phibam kham thengna fasilaktraba matam sida tuan ba miyoi kyana registration number yaudaba gari kya sijinadura crime tawbagi masing hingalakli aduga lamdam asi ain leitraba tawning ba aran ba thaba kya tawba yaba lamdam amagum haibadi lengak sasa leitraba amagum urakpagi maramoiri Manipur da ahan boina khwaidigi hena gari registration number yaudana maning tamna sisinaba si more border tanoirami adubo pausi kyana aran ba thong sumthokna ba iduna mari lena balenga ki authority sinda khanganbagi thabuk sa thabadagi sumthokna ba thabuk pai khalak paga loinana registration number yaudaba motorbike sing fagat bagi thabuk sa thaki Manipur gi manungda more border town da registration number yaudaba gari na wai sai ba habdu ki yamna ngaklibadi Manipur gi kunung oidiba Imphal city sida hauju registration number yaudaba gari kya koi thauduna maning tamna satliba sini oidiba phibamasi atopa leibak kya digi Manipur da lakpa miyoi singna uba matamda angakpa mapukhali loinana Manipur si leibak sasan leitraba lo satnadraba mafam ama haibadu oirabra haiba ohang hangnabagi maram ohali oidiba phibamasi Manipur laingaki motor vehicle department amadi police department isau sauna lairi maduna lambi da thauduna lakku engine panba gari singda registration number yauduna thorakpa thengnarabadi phaduna ain goeba thabak lokhatpam thui amaromda hausu Manipur da passenger service tawriba bus dagi hauraga atai tuan ba gari singasi phibam pharibra phatabra haibadu mari leinaba authority da yengsingadabani loinana afaba passenger puba gari singni haibadu kupna yengsilliba matungda fitness certificate pibigi thabak adumak sa tharibani adubo asumba thaba asi Manipur ri tawdabaga samanari aduki matik phibam phatraba passenger puba gari kya hauji auto rickshaw dagi hauna service tawbu yauri
ꯃꯁꯤꯅ ꯐꯤꯕꯝ ꯐꯠꯇꯕ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯒꯥꯔꯤꯁꯤꯡ ꯇꯣꯡꯕꯗꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯀꯌꯥ ꯑꯁꯣꯛ ꯑꯄꯟ ꯑꯃꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯍꯜꯂꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯒꯥꯔꯤ ꯌꯥꯔꯛꯇꯕꯗꯒꯤ ꯄꯦꯁꯦꯟꯖꯔꯁꯤꯡꯅ ꯃꯈꯣꯏꯅ ꯌꯧꯅꯤꯡꯂꯤꯕ ꯂꯝꯊꯨꯡꯐꯝ ꯑꯗꯨ ꯌꯧꯕ ꯉꯝꯗꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯃꯁꯨ ꯃꯥꯌꯣꯛꯅꯍꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯃꯅꯤꯄꯨꯔꯗ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯒꯥꯔꯤꯁꯤꯡ ꯁꯔꯚꯤꯁ ꯇꯧꯔꯤꯕꯁꯤꯒꯤ ꯐꯤꯕꯝ ꯐꯔꯤꯕꯔꯥ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯐꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨꯅ ꯐꯤꯠꯅꯦꯁ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯗꯨꯅ ꯔꯟ ꯇꯧꯍꯟꯕ ꯆꯨꯝꯃꯤ꯫ ꯑꯗꯨꯒ ꯐꯠꯇꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨꯗꯤ ꯁꯔꯚꯤꯁ ꯇꯧꯕ ꯂꯦꯞꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯃꯗꯨ ꯅꯠꯇꯅ ꯃꯄꯨ ꯄꯥꯟꯗ꯭ꯔꯕ ꯂꯝꯗꯝ ꯑꯃꯒꯨꯝ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯒꯥꯔꯤꯁꯤꯡꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯟꯗꯅ ꯐ꯭ꯔꯤ ꯊꯥꯗꯣꯛꯇꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯑꯃꯅ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯊꯥꯕ ꯒꯥꯔꯤ ꯀꯌꯥ ꯀꯣꯏꯊꯧ ꯊꯧꯔꯤꯕ ꯑꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯔꯥꯏꯝ ꯀꯌꯥꯗ ꯒꯥꯔꯤꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯆꯠꯊꯔꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯀ꯭ꯔꯥꯏꯝ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜꯂꯤꯕ ꯃꯇꯝꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯌꯥꯎꯗꯕ ꯒꯥꯔꯤ ꯑꯣꯏꯕꯅꯤꯅ ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯕꯒꯤ ꯑꯋꯥꯕ ꯑꯃꯁꯨ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯕꯁꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯈꯪꯕꯤꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯒ ꯏꯟꯖꯤꯟ ꯄꯥꯟꯕ ꯒꯥꯔꯤꯁꯤꯡ ꯁꯤꯖꯤꯟꯅꯔꯤꯕꯁꯤꯡꯅꯁꯨ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯅ ꯒꯥꯔꯤꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯂꯧꯗꯨꯅ ꯅꯤꯌꯝ ꯆꯨꯝꯅ ꯒꯥꯔꯤ ꯁꯤꯖꯤꯟꯅꯁꯤ꯫ ꯃꯗꯨ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤ ꯑꯥꯏꯟ ꯂꯩꯇ꯭ꯔꯕ ꯃꯄꯨ ꯄꯥꯟꯗ꯭ꯔꯕ ꯑꯃꯒꯨꯝ ꯇꯧꯅꯤꯡꯕ ꯑꯥꯏꯟ ꯀꯥꯏꯕ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯅꯕ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨ ꯂꯧꯈꯠꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯣꯏꯅ ꯃꯌꯥꯝꯗ ꯊꯝꯖꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯔꯁꯤꯌꯥꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯥꯟꯃꯤ ꯊꯥꯖꯤꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯥꯟꯃꯤ ꯊꯥꯖꯤꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯅ ꯁꯤꯟꯋꯤꯟ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯀꯧꯕ ꯃ꯭ꯌꯥꯟꯃꯥꯔ ꯕꯦꯖ ꯇꯧꯕ ꯄꯥꯎꯒꯤ ꯑꯦꯖꯦꯟꯁꯤ ꯑꯃꯅ ꯐꯣꯡꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤꯃꯛ ꯏꯝꯐꯥꯜꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯕꯤꯖꯣꯏ ꯗꯤꯋꯥꯁꯀꯤ ꯊꯧꯔꯝꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅꯁꯨ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤ ꯊꯥꯖꯤꯜꯂꯛꯀꯗꯧꯔꯤꯕꯁꯤꯒꯤ ꯑꯩꯈꯣꯏꯗ ꯄꯤꯔꯛꯀꯗꯕ ꯆꯩꯊꯦꯡꯁꯤꯡ ꯅꯩꯅꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯑꯦꯖꯦꯟꯁꯤꯁꯤꯗ ꯐꯣꯡꯕ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯔꯁꯤꯌꯥꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯥꯟꯃꯤ ꯊꯥꯖꯤꯜꯂꯛꯀꯗꯧꯔꯤꯕꯁꯤ ꯃꯊꯪ ꯆꯍꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯈꯜ ꯑꯁꯤꯗ ꯖꯨꯟꯇꯥꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯃꯤꯟ ꯑꯥꯎꯡ ꯍꯦꯂꯦꯡ ꯃꯥꯏ ꯄꯥꯛꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕꯅꯤ ꯍꯥꯏꯅ ꯑꯣꯄꯣꯖꯤꯁꯟꯅ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯁꯤꯡꯒꯤ ꯑꯄꯨꯟꯕ ꯅꯦꯁꯅꯦꯜ ꯌꯨꯅꯤꯇꯤ ꯀꯟꯁꯜꯇꯦꯇꯤꯚ ꯀꯥꯎꯟꯁꯤꯜ NUCCꯅ ꯁꯤꯔꯣꯜ ꯑꯃ ꯊꯣꯛꯇꯨꯅ ꯔꯁꯤꯌꯥꯒꯤ ꯊꯧꯁꯤꯜ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯔꯁꯤꯌꯥꯅ ꯃꯤꯈꯜ ꯌꯦꯡꯁꯤꯟꯅꯅꯕꯒꯤ ꯃꯤꯡꯗ ꯂꯥꯟꯃꯤ ꯊꯥꯔꯛꯀꯗꯧꯔꯤꯕꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯣ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫